Hai mayam ngasidi ising lauba lakpane moigi ising je koigi yumda room da taribi ising do madu thakpado khara healthy oiba watlena adum sizinabudi chak thongba khotpagi ensang thongbi sinabudi adum sinaba thaknanabagi ising de koi tongana mapanda gi laweba tongan moigi ising yonphom leye mafam da ado ngasidi ising khara lawgena ising loikhre ana ising khara lawgena lakpane oibase namidang esa matam oire yachangki pung ani muk fare Aduna sida isingje mafam gi rate manade moise lupa ani pi haine se liter amada aduna liter manga oragana liter 10 oragana kun liter 10 oragana kun trai pan kana ani gi arza se yam fazana ire moise dawjik sida tawdui se bottle se hangdoga hapchallaga pachana thammani ase ising se tarakkaduineba mathakki sidigi aduga paisa hapkadoine paisa hapchallaga ai liter 10 lawudamne aduna lupa 10 hapa tare ozone hai se koi gi ising je mahik matai fatawdi sengdoknabagi mahik matai hatnanabagi purification gi kano amane ozone hai se sida namagana khara hena phaba ising ne na adumaina law nei ana paisa han thadadradi yaroi ase chongthorakani lupa kya thadari no se mari manga siglo tara sini si liter manga thola ni itu namage ngatang ngai da ya de second tara adu sida namgadaba green sida sing tarani side ta taba sini mafam se aina lai mafam se akoi lai ri hostel du dagi meter 400 lom chatkani meter 400 lom oigani sida dum la akalo thandore aina off tawdru sudum masana yawradi dum lep asidi am ingde aduna ne koina kano tawrise yam kanna ingbogi feel tawdrise temperature do minus 7-8 kumbata layab aduga mathang amasim se andek patara chapi pun apcha lage patara sini ngasi sing soplak pasi som kamai tau bono do som kara nambani